Kurumzari, Miang Tabri Bismutaran Uchari, Nasimaru Pauda. Contranite Suba Maida Pai begin meeting Sing Thorum Pantona Cray. I ne Yadaba Mong the season Riba ultrasound machine, Kinduna lying basing excellent localagani, Amadi, Manipuri Tandu Leta of a Fibum Asida Irom Janu Sarmilana, Kamtena Nunamba, Fundoroli. Mapung Pau Pizari Manipur the Maida Pai Laki Bagi Contranite Suba, Ningsing Thorum, Mapumka the Pantona Duna, Matamadugi, Ima Singi, Tonaling Jelbu, Ningsing Cray. Landamasida Maida Pai Ima Sing, Thorak Lam Drabadi, Manipuri Singi, Kongul, Mulabiya, Hana, UCM President, Waina Bazandra Fondokre, Wafama Singasi, All Manipur Women Social Reformation and Development Samasa Sinduna, Lamian Basang, the Pantokiba, Contranite Suba Maida Pai Numit Thorum da Fondokibani. Tauramaduda Nupi Samaski Chief Advisor S. Brozesori Amadi Ima Tarunina Atoba Mitungnan Sing Oina Saruyaki Tauramaduga Mari Lenana Am Gilgiluching by Ima Sakina Lamdamasi the Ladiba Jati Kanglup Kayasi Ima Matagimasani Ake Haiba people Wakalon Sing Tadotuna Ajumba Jakot Palambida Lana Bapuno Hanaminasi Haiki Amukogi President K. Tirahamana, Mueva Kudima Polapa Matamda, Kanagi Sumaka Pondana Polopana, Ningtam the Hingbagi Hagley, Ningtam the Hingalu Haiba Kolawasi, Indonesian law Amadi, Indian law na Atiwa PD, Asiguma Kolau Kayabuka Donunda Namtana Bohana Redabani. Aina the Bamong the state Aside and Asin IMG came Kaya Handuna, Kai Hanba Crime Kaya Sataral Basu, Saka Asina, Karisut Todana Labor Habisi, Miamda Ajoba Iho Amalanaba, Barton Tobani Haiki. Tami Jingmi Gilujingbi Imam Momona, Tangdu Leta Draba, Lamdamasida Mui Kuding, Santi Oina Ningtam the Hingana Bohonabada, Mama Obisingi Achoba Todang Lay Haiki, Pandamgi President Ki, President Y. Dilip Kumarna, India Ki Ate State Kaya the Topa Todowato Sindi, Center na Lumna Lauraga State Asida Topa, Achoba Todo Kayabudi, Kangsina Dana Lady, Asigumba Fibam Asida Jati Amatana, Kangduna Labung Loy Haiki. France ki President Sapam Chaza Dumanina Lamdamasida Hongo Purana Bohanabada Matam Amagi Maida Pai Ima Singi Wakal Losing Amadi Makoigi Matik Matona Sing Adu Ngasigi Mirol na Tamzaninga Oi Haiki UCM ki President Nabajandrana Lamdamasida Hongo Purana Bohanabada Ima Singi Achoba Todang Lay Maida Pai Leram Drabadi Ngasi Manipuri Singi Kongul Bulambasu Yai Haiki Civil society organization student voting kaya Tauramasi Herangoi Thong Women Social Cultural Development Association Asusinduna Herangoi Awang Maibam Lekai Community Hall the Supangtoki Tauramadu Langtaba Jila Parisaki member S. Ronel Association ki President Lalita Maibam Lekai Gram Panchayat ki Pradhan NG Kunjarani SWC Club ki Secretary TS Jayanta Amadi Johnson High Secondary School ki Lecturer Case Ibum Chasu Saruyaki Tauram ki Sarugama Oina Maida Paibi Haudorapada Mapungaba Thodang Laukiba Lekidraba Ima Kayagi Photo da Sukatana Ikai Kumnova Utki, Taramadu da Wangang Laduna, Maida Paibi, Luchumbi, Imara Manina, Maida Paibi, Horapagi, Wari Singh, Miam the Paudamki, Lebaki Lurabatan from Kayada, Madini, Satimbi, Kongjang Kayada, Imakana, Ajawatodang Loki, Fondoki. Akanana Wangang Kiba, Amukogi President Katie Ramana, Tauna Faraba Imakana, Lebaki Dama, Honorabakaya, Asi, Equina Kaufam Tokti, Maida Paibi, Hodopagi Palan, Toram, Asina, Matamadugi, Imasingi, Tauna Lingjel, Nahona Ningsing Hali. Bharat Sarkar gi miot mini kaya asi thengnanaba honaringai cheirak asi da cheirak asida ceasefire yogdaba Manipur da NSCN IM na tawningbata tawduna leiriba asida Manipur Sarkar na tumina lesinba asi yaningde NSCN IM gi mathata karigumba action amata lawba ngamdaba asi laibak thibani jati furup khaidokpa lup ki wakal khanagumsi ceasefire yogdaba Manipur da NSCN IM gi hangliba camp sing takthokadabani phongdokpaga loinana ima singna leba ki thabakta hena thawai yausinbiyu haiba appeal tawki NSCN IM na ceasefire di tawi hairaga gunda license ma baishin laga Manipur ki praja se phaning ba matam da phaba haning ba matam da hatpa ijan manghan ba matam da manghan ba matam da Manipur government NSCN IM ki matakta khudakta action lakat pangam da base masi ekoi yamna nungai jite Dr. Singna Niyom gi wamada yumda ultrasound machine kinduna laying busing registration yaram drabadi India government ki chanariba ek matung inna action lokalagani haina family welfare gi additional director Dr. K. Razona Fondroli Hiramaski matanda paudam ama
India government ki akan ba instruction amagi makada puknung da leiriba angang bu nupara nupira khangdok laga mangan kiba kaya thorakpana madu thingna ba paikalak pa khongthang ama oina Manipur government ki makada leiba family welfare department ge director gi lising makada lamdama sir leiriba lanai lang sang government amadi doctor kayana mayumda hangba lanai clinic kaya da ultrasound sijinaba kaya bu department asida register tawgadaba leibana department asi chaliba tha sigi tara tare tagi tongan ba private hospital clinic kaya register tawdaba ultrasound kaya fajin bagi thabak satadun lakle ngasi su doctor kaya na masagi yumda ultrasound sijin aduna layang ba madi Manipur government ki department of family welfare da register tawdaba hanna department ki maikai dege register tawna ba haikraba su thawai wawi daba kaya sibo fagat pane ngasi ki khongsada da additional director family welfare Dr. K Rajo state nodal officer PNDT Dr. TS Arun Kumar member state appropriate authority ki advocate and Bino Devi amadi member o Sumatibala Devi amadi department gi employee kya su yauke department asina sangsin kiba khongjang asida thawai wawi daba lanai leng sing amadi ultrasound season aduna puknungi angang hat patarabadi logi lokhat payaba kaya gi matang da advocate and Bino Devi na wafam kya phongdokhe to sidem register to we are traga di legal action chap chama FIR lo to ba doctor sin bata action lo bana chingba shin shin degi ko document phab ni chingba dum legal action chap chana satha ba hawani ni sidegi India ki oina sex ratio se nupa lising amada nupi masing samapal tara nepal ne Manipur ki oina child sex ratio se samapal yankai taret oirambadigi samapal kuntra marida hantarakle masina takpadi puknungi angang nupi masabu ultrasound gi matengna mangalle haiba khangle nupi bu hantana yengba nupi da thokpa crime hengalakpa kaya sibu kannanaba PNDT na kan honabani haina state nodal officer PNDT Dr. TS Arun Kumar na haike additional director Dr. K Rajona haikibada ultrasound machine thamlaga government da register tawdaba yadaba mani India da nongmada punungi angang nupini khangdoklaga lising tare ke mathakta hatle lamdamasi da su toromloi hainingai leite department na fajin khraba ultrasound machine sing adu amuk hana sijinaram batarabade masida department gi maikai dege Arun ba mioi thadok season de yengni karigumba season naramba tholabadi FIR chanba doctor adugi register kakpaya ba ek asina piri maramaduna lamdam asida lebiriba khudimakna India government na piriba satna kangol asibo inbina ba amadi punungi angang mangan badagi kanbada mating pangbiu haike masi akoina monitoring tawta dum sathagani karima 2 weeks ki manungda moiji registration tawdaboidi ko FRI launch tawrani ada matang masi bawa ya tabadi moigi personal registration bawa kapaya bagi logi matung ina lay madana masi ko matang sathagi gani registration tawbidri ba yum da sai lay ba ultrasound do adum registration tawbiro khata ba faina action lakri Manipur dagi Armed Forces Special Powers Act 1958 lawthu lamdamasida santi puro haiba dabida chahi taranithoi hena jara henbagi khongjang jangsilibi irom chanu sarmilana hauzik oiriba Manipur gi tangdu leita daba fibam asida nunangba phongdoroli hiramaski matangda paudam ama Sahi tarani thoi hena jara henbagi khongjang jangsilaklibi irom chanu sarmila ngasi JMIC Imphal East ki court security gi akan section thawangal wenana puthorake court ki complex ta ISTV news ka akhanana unaba amada mana phongdokkibada lamdam sida nupi rape tawi thodok toina thokniba si pende masiguma thodokking asida mahana lalakta santi lawga manare rape ki thodokking da revolutionary sing chenaba yawuna makoisu makoi pandamam sung phidam ngangna chalaning haike aina lalakta santi lawgi mongdadi layeko hoji ai na sum tajabada nupi rape tawgi wase yam toina sum tasale imonji de yam noi jade revolutionary sing dagi khoidagi lawdari phidam jibu karino hai imonji da yam penja daba malem gi oina yenglorobasu ithat lising 33 hena leiba tribe chamri marfu apan hena khundaba Indonesia da santi leina ingna chikna leiminari adubu missing lakh kunthra yodaba tribe kunthra rom da khundaba Manipur da lam karamagi iho kya leiriwa asi tawning de luchingba amagi makada ingna chikna santi oina leiminaningi phongdokke lamgi ri mikana bagi tawriba sing akoji taibang panjida ishorna tana ari paji ka amata leibana ti esi loi khangnarasu loi sidoi masanga tani esi khanarasu khangnarasu
ꯑꯩꯒꯤꯅꯤ ꯑꯁꯤꯒꯤ ꯃꯨꯛꯅꯕ ꯃꯨꯟꯅꯕ ꯑꯁꯤꯗ ꯑꯗꯨꯝ ꯂꯥꯟꯅ ꯁꯨꯝ ꯑꯁꯤꯗ ꯁꯤꯗꯣꯏꯕ ꯑꯁꯤ ꯏꯃꯣꯟꯁꯤꯗ ꯌꯥꯝ ꯍꯦꯛ ꯄꯦꯟꯖꯗꯦ ꯃꯍꯥꯛꯅ ꯆꯪꯁꯤꯜꯂꯤꯕ ꯈꯣꯡꯖꯪ ꯑꯁꯤꯁꯨ ꯂꯝꯗꯝꯁꯤꯒꯤ ꯃꯤꯌꯥꯝꯅ ꯃꯄꯨꯡ ꯐꯥꯅ ꯁꯧꯒꯠꯄꯤꯗꯦ ꯍꯥꯏꯕꯒꯤ ꯄꯦꯟꯗꯕꯁꯨ ꯏꯔꯣꯝꯆꯅꯨ ꯁꯔꯃꯤꯂꯥꯅ ꯊꯝꯂꯛꯈꯤ ꯃꯅꯤꯄꯨꯔꯁꯤ ꯍꯥꯏꯗꯤ ꯐꯨꯔꯨꯞ ꯑꯆꯧꯕ ꯑꯍꯨꯝ ꯇ꯭ꯔꯥꯏꯕꯦꯜ ꯃꯨꯁꯂꯤꯝ ꯃꯩꯇꯩ ꯄꯨꯟꯅ ꯈꯨꯟꯗꯥꯃꯤꯟꯅꯕꯁꯤꯗ ꯑꯩꯒꯤ ꯏꯁꯨꯁꯤꯗ ꯃꯄꯨꯡ ꯑꯣꯏꯅ ꯍꯥꯏꯗꯤ ꯇꯁꯦꯡꯅ ꯊꯥꯗꯣꯛꯄ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯒꯤ ꯑꯦꯟꯇꯤ ꯀꯔꯞꯁꯟ ꯃꯨꯞꯃꯦꯟ ꯑꯅꯥ ꯍꯖꯥꯔꯦꯅ ꯇꯧꯕ ꯃꯇꯝꯗꯨꯗ ꯍꯥꯏꯗꯤ ꯄꯕ꯭ꯂꯤꯛꯁꯤꯅ ꯄꯥꯔꯂꯤꯌꯥꯃꯦꯟ ꯅꯤꯛꯍꯜꯂꯤ ꯃꯥꯒꯤ ꯈꯣꯡꯖꯪꯗꯨꯗꯀꯣ ꯑꯗꯨꯃꯥꯏꯅ ꯃꯅꯤꯄꯨꯔ ꯄ꯭ꯔꯖꯥꯁꯤꯡꯁꯤꯅ ꯑꯩ ꯊꯥꯗꯣꯛꯄ ꯍꯦꯛ ꯃꯇꯝꯁꯤꯗ ꯃꯈꯣꯏ ꯄꯨꯟꯅ ꯌꯨꯅꯤꯇꯤ ꯁꯥꯒꯠꯃꯤꯟꯅꯅ ꯄꯨꯟꯅ ꯍꯧꯗꯪ ꯇꯧꯃꯤꯟꯅꯔꯗꯤ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯆꯧꯀ꯭ꯔꯤ ꯅꯤꯛꯍꯟꯕ ꯉꯝꯒꯅꯤꯅ ꯑꯩꯅ ꯃꯤꯌꯥꯝꯗꯩ ꯁꯨꯝ ꯑꯁꯥ ꯇꯧꯖꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯅꯧꯕ ꯆꯍꯤꯅ ꯂꯥꯛꯄꯗ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯗ ꯀꯔꯤ ꯄꯥꯎꯖꯦꯜ ꯄꯤꯅꯤꯡꯕꯒꯦ ꯍꯥꯏꯅ ꯍꯪꯕ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝꯗ ꯁꯔꯃꯤꯂꯥꯅ ꯃꯍꯥꯛ ꯅꯤꯡꯇꯝꯕ ꯄꯥꯝꯃꯤ ꯑꯐꯁꯄꯥ ꯂꯧꯊꯣꯛꯇꯨꯅ ꯂꯝꯗꯝꯁꯤꯗ ꯁꯥꯟꯇꯤ ꯄꯨꯔꯛꯂꯕꯗꯤ ꯃꯍꯥꯛꯁꯨ ꯅꯤꯡꯇꯝꯕ ꯐꯪꯒꯅꯤ ꯍꯥꯏꯅ ꯁꯔꯃꯤꯂꯥꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯂꯝꯈꯤ ꯅꯤꯡꯇꯝꯅꯤꯡꯉꯤ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯁꯥꯟꯇꯤ ꯄꯥꯝꯕꯒꯤꯅꯤ ꯑꯩꯅ ꯑꯁꯨꯃꯥꯏꯅ ꯂꯦꯜꯂꯤꯕ ꯄꯨꯟꯁꯤꯁꯤ ISTV ꯅ꯭ꯌꯨꯁꯒꯤꯗꯃꯛ ꯑꯖꯤꯠ ꯁꯔꯃꯒ ꯂꯣꯏꯅꯅ ꯄꯥꯎꯗꯝꯖꯔꯤꯕ ꯔꯤꯆꯥꯔꯗ ꯔꯟꯖꯟ ꯇꯥꯌꯦꯜꯄꯥꯠ ꯏꯝꯐꯥꯜ Santi Gilambida Kabui Salang Maiba Habi Hiram Damiyang Tamduna Kumsi Chahi Uina Kabui Salang Maiba Ningsung Tarom English and Itarani Toy Ta Si Kunipanda Salang Bazi Hingol Awang Kuno Maya Lekai New Kasaro Tapang Tokre Taramadu Kabui Dharma Sabagi Manipurgi President D Lumpuzui Kabui Amukogi President Ketir Haman Manipur State Archive K Susila Amasung Tonazam Ibohal Singana Toramapusing Oiki Chandel gi thodok yaning da phongdo tuna wakan mifam sing jathanari ngasisu lamfel supermarket leba film forum gi office ta wakan mifam jatakre wakan mifam adida film forum manipur amik amadi manipur state sumang lila council gi mhut kyan saru yakhi wakan mifam jathafam da manipur gi masak naiba civil society organization singe luchingba singna wangang ki manipur state sumang lila council gi secretary S Hemantana handak changsiliba khongjang asi miyam na hanthari haina longnariba asi aran bani masi bom na Horaga Polaubi na Luisin Benate, Bom Pokabada, Siho the Badagi, Polaubi, Kaptuna Sanabaga, Pankagni, Kongjang Asi Muebagi Lamchat, Zendaba, Livingstone that Mueba Masel Nusinaba Paujel, Pinaba Kongjangni, Mana Handak Jatakiba Tabagadu, Masada Culture Amadi, Humanity Yao the Badagi Jatakiba Tabagni, Miamna Hose Akama Wafam Kaya Tamduna Amadi, Afabapotaka Piriba Asida Mahana Muebagi Lamchat Amuhana, Jelapangam Labadi, Miamgi Mai Papani, Haiki. Adu mari nung sisi lahan kai bise nung thabana kasu lawai mai thabana lawai any education doctor lawai asumai na nungsi na nangba nangi marangi damakta nainari nangi marangi damakta sumai na phammi mangal laiba mi kya na tore nungai mai matamo sakpa oh ay asumai na phajaram mudi nungai to nungsi ba akal lagan ba man lamba phangdu wa kaya koina khabar da hapak ba Dharna Satam Matam Mali so the Kapavi or Ragadi, Uizidana. Amaronda Uripo Maikeda Leiba Club, Maida Pai Medi Kangley, Imalumna Saruyaduna, Uripo Kaidem Lekaida, welcome me from Jataki, welcome me from Aduda, Paumi Hapa, the Pigadamni, Livingstone, Atuba the Cherak Pigadabani, Napet Paligi Todo the Cheraba Musing Government, Atuba the Cherak Pigadabani, ceasefire Kaltanaba. Manipur government na India government ta taksin gadabani ceasefire leitaba Manipur da leidiba NSN IMG camp sing muthakadabani kanagumba section amatana nupibu laman khumfam onthokanu haibana chungba warol kaya sizinaki mafam aduda miyam gu chungba kya na wanga ki France ki president sapam chaza dubani na handak miyam na jangsiliba khongjang asida Manipur government na achobanam thak tawri Manipur government asi NSN IMG makhada leibaga pangkhak oire haina mara sikhi pandam gi president Yunam cha Dilip na Andak Tokiba Todo Adubu Akanamo, the Yanning the Boa Funka, Fondoki. Mana Labour, Lamsat Night, Livingstone, Sibuni and Kona Hamada, Yam Tamo Sona, sounding by Yanning on the same. Aduna, assume by NSN, I am the authority, the Mokuli election. I was a control of the NSN, I am his fire. Yotaba, Sana the woman in Portal, like the game singer, couldn't the Mutalo have a divan still I have. Aduna Mokuni, assume what game singer city, Tamontote. Kudar to muthakadabadi
ꯑꯗꯨꯁꯨ ꯌꯥꯗꯧ ꯇꯥꯔꯒꯗꯤ NSNIM ꯑꯃꯁꯨꯡ ꯒꯕꯔꯟꯃꯦꯟ ꯑꯣꯐ ꯏꯟꯗꯤꯌꯥꯒꯤ ꯇꯧꯅꯔꯤꯕ ꯁꯤꯖꯐꯥꯌꯔ ꯑꯦꯒ꯭ꯔꯤꯃꯦꯟꯁꯦ ꯈꯨꯗꯛꯇ ꯀꯛꯊꯠꯄ ꯇꯥꯕ ngarang numidang waram pung mariga minit kuntrarom chapa matamda Ukhrul district ki Chasa subdivision gi manung chanba Konkan khulgi lambida sa tanba lakpa miyoi ani lekhidaba adu Indian security gi Assam Rifles kambu oirpoi ningduna MPA gi mobile team amana soibedagi thokibani hairi Franasi gi senior publicity officer KSSU hebana thadrokpa cherol amada thamoi sokpa thodo adu MPA gi fighting kambu amana kilometer ohumrom lapnana Konkanda post hangduna leiba Assam Rifles lakpada ambush tongnaba Mongsong Uman Marakta Numinini Changna Lumduna Lerakpada Ngarang December Kunipan gi numidang waram gi mamli bamarak aduda land fee setpa tupi upamiyoi khara nungoi paiduna lakpa aduda mayang lanmi singni haina khanki asumna nungai taba thodo aduda Konkan khuldagi ke Kumar amasung ke Ramsung nungmaina panduna lekhide adubu siriba ani adu micham ngatani khanglokpadagi lagminaba miyoi ama aduda soikre lankre ngapiyo haizabaga loinana mate khara lambi tahalamlaga kainaraki MPA kangbu adu thawai nungai tana handoraki hairi soikiba thodo adugi pau radio da pirak lamlaba matungda January ba MPA team adu hauzik fawbudi makhoigi unit yawraktri makhoina tawkiba asoiba thabak adugi makhatana investigation tawraba matungda madugi matik chaba thabak lawkharkani thodo asi lal lumliba MPA team adugi achauba asoibani amasung asoiba asigi daita pumnamak UNLF Central Committee na lawzari soikiba thodo asina mamal yamlaba tangkhul furup cha anigi punsibu manung matam chadana telhan khiba asida UNLF amasung masigi lanmi sangrup MPA na thamoi sokna nungai taba fondorale loinana laibok thiba thodo asina hainingai leitana awaba piraba lekitaba anigi imung manunggi mengkhatpa ngamlaroi daba awaba da susaruk yari MPA lanmi sing adugi achoba asoiba asi tangkhul furup cha pumnamak su ngapiu amasung pungning fadabiu haizarabaga loinana awaba nanghalaba imung ani amasung mapa kaina horaba nauriba angang sing adugi dama karigumba kharadang hona jaba yahanbiu haina lup asigi cherolna haizarakli Amaromda Ukhrul district ke Kamjong police na konba Myanmar ga tainabada leiba Konkan area da ngarang miyoi ani nongmaina kaptuna halambani haiba thodo adubu yaningdaba fongdotuna ngasi Kamjong dagi Chasat fawba kilometer 5 romgi lambi asida lamdam adugi miyoi lising kayana yaningdaba khongchat chatkre Kongchat aduda makhoi anibu karigidamakta hatkibano miyat pasing chapchana dandi piyo haiba kholau kaya sulauki panbe yabadi ngarang gi thodo aduda lekhidaba miyoi ani adudi ke Kumar chahini fugani pan apopa ke Hosai amadi ke Ramsong chahini fu apopa ke Ramyoni makhoi manga sa tanba chamina khibani ate atopa ahum adudi tekta kaidana leire haiba pau fangle misi asigi matangda police nasu thijinana ba case ama register tawre hairi Birti Kendra ki chahi chamaga yankai taruk suba mapo kumon palan ngasi Congress Bhavanda Manipur Pradesh Congress Committee na sinduna pantokre tharamadu da MPCC ki President ke khangam Chief Minister o ibo bina luchingduna Birti Kendra ki photo da ikai khumnaba utuna laisu katke MLA sing Congress luchingbu sing yaw khiba tharam aduda MPCC ki President ke khangam na AICC na state ki oina Freedom Movement da yawrapa Freedom Fighter ani khangatuna magi mapok numit po palan taunaba hairakpagi matung inna Manipuri oina lebaki dama kathokraba bir tikendra sit amadi Rani Gaiden liubu palan tawbani haike Intho khubam se kannanaba honabada thawai thar adu mahapu samani hajra ma bir tikendra ki min bikakhiba da singdana nupisu oibi ne Rani Gaiden lu se masu British Samaraj ki mayukta ma jail le bese taraga mari jail le bini daga bese freedom fighter in India government su tamla patra ka pidna freedom fighter ni officially recognized of the bini Ngasigi thoram adugi khudong chaba lodana paumisina hangba wahang amagi pakumda Deputy Chief Minister ga khangamna hauze National Highway da CRPF deploy kharadi tawri adubu masimangna protection tawbangam dabana tangai fadana ahenba security thamnaba sarkar asina honari chakwa thorangi project kaya mai pangna pangthongnaba honabada apanba kaya pirakpa asi thengnanaba hauze security gi yamna darkar leiba amasung National Highway da security kungna thamnanaba police personnel lisingani launana bagi thorang asi sarkarna paikalakpani sel thumgi fibam fagalakpagal iroinana mathang chahidadi police personnel sing asi soidana launana ba honani haike
Maang na makataraduna Bharat ki mafam kaya da nupi angang da tholiba crime sing asigi matang da nunang ba phongladuna police na alert oina leina na ba khangan kre nupi da ot naiba kaya asi kong na ba makhoibu ya de haiba ama khangana na bagi damal akan ba ai na ma sebagi matam chare khali haiki akoina sim sidi sigam elements ne singa to nip to plant ko at severest punishment period ko actually I did life imprisonment as the solution only law. Yadi, as a maniac type diabetic oiba, devilish soiba, adunda, kaneva, egg never. Other millions not second of them set not about that. Hawaii, Pata Hawaii, Wakan the Sanghalaga, Karana Chumnegi, Pino Palm, never given them to them. In the Tosat or Hato Pistoria. Delhi the gang rap to be kibi nupi macha do ngasi Singapore da laka nabangam dana lekide nupi macha si hokiba December taruta Delhi gi passenger puba achemba bus amagi manung da myoi taruna gang rap to kibani maki finung gi hakchang da machin tu bayo chei amana okhabe da natana bus tagi langtharapadagi yamna thina soktuna Safdarjung hospital da laka narakibani aduma pu mahaki fibam lusilakpadagi December kuntaruta Singapore gi Mount Elizabeth hospital da puduna makhata na laka narakibani adubu ngasi ayu pung aniga minute tara mangarom chapa matam da lekidabani tamchina ot naibada natana nupi oibagi ijet manghanduna hato pikhiba thawong adubu Singapore government asu yamna kana yaningdaba phondokhe loinana imung manunggi awabada su saruk yari haiba wafam phondokhe hairi jedaga sida nupi macha asi lekidre tabadagi ngasi Delhi da tongan ba NGO sing makok thongba luchungba kaya amadi mahiroi kyana protest tawduna thawdo asida chenariba myoi taru asi fancy tawduna hatkadabani haiba kholau kaya su lauki nakal amaramda nupi macha asiga chamina kiba mahaki mamanaba nupamacha adugi imung manunggi myoi singnasu hariba myoi taru asi fasi tawduna hatlaga tungda asigumba thawong asi kanagumba amatana chatharakna ba chapcha ba jairak adu pihaningi haiki Amarom da thawdo asibu tongan balu sansthan amadi political party kayana su pendaba phondro pagaloina masida January ba myoi sing chapsaba an gi matung ina jairak pigadabani hairi Women Action for Development na thatro pachorol amada Delhi asi ngasi rep capital ama ole asigumba achoba capital asida nupi oibi singi ngak senba ngamdaba thabak thawong kaya chatharak labadi atopa mafam singdadi matau karam na ngak sengeni haba wafam thamlagli lekhidraba nupi macha asigi imung manunggi awabada saruk yabaga loina mahakimisi asi kaidawai dasu lem na manghaloi dabani hairi Center for Social Development na thatropa cherol amada thawdo asita January ba myoi sing ain gi matung ina cherak pigadabani hairi makhata na nape paligi thawdo ta lamdamadu gi mera paibi imai bel sina lokhiba thawdang adubusu thagat pa phondroli oirali ba fibam asida Manipur da leriba praja khudingmangna sagai jat kuchu amadi furup ki khenaba leitana amata oina punsinduna santi reba samas ama ohenna bagi damak amadi tungi surol charol gi damak punna sangsin minaba matam yaure hairi amaromda Manipur Pradesh Congress Committee na su nupi macha sina lektabada awaba phongdopaga loinana maraleba khudimak chapsaba jairak pikadabani hairi makhata na Manipur Pradesh Mahila Congress na su thamoi shongna awaba phongdopaga loinana emung manunggi awabada su saruk yari hairi Maoist na matam chupada communal forcing in mayu talep kani loinana communal sagat pasing chapsana wara watem gani haina aina thinkrabal loop asigi publicity propaganda secretary Nolan Meite na thanrok cherol amana khangalali cherol asina makha taraduna ngasi chingi lam amada akhanaba paumi kanglup amana saruk yaduna khunja sing amadi Maoist ki lanmi sanglup New People's Militia ki lanmi sing amadi chingi khunja sing nusi chanana hingminari haiba utuna lairaba khunja longmi singda ningthambaru marang singsu yanthokre hari Miamga Sagona Duna New Democratic Revolution Changsiliba Maoist na akiba leitana Bharat ki na khurak hangdana lerebasu Manipur gi lamaida lebli hairi Chandel da thokiba thawdo amada yumfam oiraga ngahaki oiba emotion amadi sentiment da yumfam oiraga Bharat ki afongba amasung arotpa agent singna Manipur da kangnup ki irang sagana bokhona rakpada loop asina ching amasung tam khena ba thamdana lalhogi khongchang asida saruk yari haibasi miam da khangan ba tarakpana Maoist na ahanba oina Manipur gi lamaida paumi singa unabagi khongthang asi lokhat khibani hairi handak thokiba amadi hauzik oiriba khunai gi saktam asidagi leiriba yawol gi khongchat asi amadi khunai gi miam ani gi marakta leiba coordination gi system asi political consciousness amagi marina te haibasi Maoist na khangba ngamle hairi maram asina political ideology amagi makhada miam amadi revolution ani gi afaba coordination system ama leinaba Maoist na khudup thana honaragani hairi loinana kanglup naiba wakhalon sandoliba singi mayokta miam leminarasi hairi
Jing tam thong manana chawkhat han ye hairabadi transportation amadi communication fagaramba darkar oi haina HMG President N Rajendra na phondokre wafam singa si luang samam da leba masagi yum da pangthokiba pawmi singa unaba amada phondokebani makhata na Rajendra na Chief Minister Ibo bina ngarang kanglu khudimwak chap manaba chakthong phonghana na bagi pandam da committee ama semlagani haibasi taramna oi amasung nungai ba fawi adumapo committee semdringai da district singda leiriba officers sing hana mathau ningthina tawhan darkar oi haiki amaromda minister singna yamdrabada tha amagi manungda chayol amadi district headquarters singda leibirabadi praja singa awara pa kaya khana naina duna hena chakhopa oigani phondoki nakal amaromda senapati churachampur ukhrul amadi tamenglongda local train chelhalgani Jelalagadi Hena Chading Hantagani Lamdamasida Fangba medicinal plant kaya Ladibasi Akanaba Miyang Tamlagadi Hena Chakorpa Oigani Haiki Manamaka Taraduna Jingtam Tong Manana Chakor Hange Harabadi Transportation Amadi Communication Fund Matautai Luinana Manipur State Road Transport Cooperation MSRTC Hingat Hanbagi Matam Chapsari Haiki aduna ngasi ekoi praja singsi amaga amaga phauna bungam re transportation later nina ukul le riba tamyong le portok to imphal yong na bhona bada dagi chathok chasin gi da private bus chalabani na maman je bhara tang to ni praja sing awa mayong ne se masi kong na MSRTC hengalan biba aduga ekoi gi mau to chochampur aduga tamyong to ukul se railway local railway thambi ba yabra masi thambi ra gadi kana umum na ma business on no matam da 10,000 sang da 20,000 sang da sam lupa khana yamna line koi communication to ba infal yamna no ba por mo ga tabni na masi da zu honorable sem na mieng sang bina ba fil to Paumi Tizamani Ls na nabu nomina kaptuna hat ki baga mari lena na chathara pamya ahum na saba inquiry committee gi mifam ngasisu secretary south block talaiba principal secretary home gi kada pangthokre ngasi gi mifam adu da Paumi Tizamani na nomina panuna taraga lena mafam adugi miyoi anigi statement lokhi loina na postmortem gi report su yenke ngasi fam kiba mifam aduna thodo adugi matangda thizin bagi aroiba mifam oiragani laliba December 19 da committee asina Manipur Sarkar da inquiry asigi report ama pisilaba yari hauzik fawbata committee asina police personnel ahum VDF ki member mapan paumi ahum amasung micham anigi statement lokre loina na thodo adu da lokhiba tonga ba video clipping ahum su yenkre makhata na committee asina thodo thofam da su chatuna yengsangkre hari amarom da lekhidaba dwijamani gi mangani leho hayeng masagi pongna fam lamdam thangwaiban sinam lekai da pangtolagani hairi BJP Manipur Pradesh ki Executive Committee ke Office Bearer oina thau puna na bamyoi tarana saba committee ama semkre Vice President da myoi mari General Secretary da ani Secretary da ahum amasung Treasurer da amani amarom da State Executive Committee ki tonga ba Kendra Singh myoi yangkhani thoi ki mingsu lauthokre Vice President mari adu N Ibohol S Ranjan TS Nandakeshwar amasung N Kayisini aduga General Secretary ani aduna KSS Robert amadi M Asini Kumani Lamangna duna leramba nupi ama palace compound leba ward ke officer sinarapadagi makhata na ward ke official singna social welfare department ke child welfare officer da kusinakre nupi asing aseyu lamfia ya felekai da lamangna duna chalambadagi lekai asida lebi maibam ngan bi koba ahal amana thengnabadagi mahapo ward ke officer kusinarakibani nupi asi wakhal khala choiba mali chawrangna chei kuntraga taruk rom gi lenga oigani mang masana haijabada uripotagi ni hairi kongbada mayum panbani ward ke official singna Butik Takaidana Social Welfare Department ke Child Welfare Officer da kusina ke Child Welfare ge Officer Binobalana hai ke bada nupi asi mahaki fibam yenglaga matam kharagi oina department ke shelter home da thamgani makhata na lokopaya ba thabak sing lokani hai ke amarom da kanagumba singna nupi asi gi maram da khangning ba madi hangning ba leirabati ima shelter home ke contact number 73080700436 natragana 9436020697 natraga social welfare department ke mari lainaba officials in the contact view high key aduna I think we should make a temporary arrangement shelter gi damak tamai hujik ngasi langsin le na bagi damak takhoi hujik arrangement taw na basinjari
Pauna Bazar, Tangal Bazar, Amasung Infagi Atopama Pumsinda, 11 kV power cable, Amasung LT cable wire, Lenung the Fumlaga electric consumers in the power supply PD, Adabung Asiu, Angan Beda Kanaguma Karana, Galijana, transformer Makomeada, Maitaba Horumbedagi, Amangata, Toke Torumbedagi, Kanbangam Hore, Hina Electricity Department, Ki Infal, Electrical Division number 1, Ki E, Natato Pachero, Amana Kangalali, Jero Sinamakata Raduna, underground cable, feeder pillar, Amasung transformer, Lady Bama Pumsinda, Amoda Kailang Sinbigano, Amasung, Maitabigano Hari, Karigumba, Lenung the Yamna Luna, Fumliba cable sing as he may Chakiba Taragadi, consumers in the Mai Pibida, Achawa, Mayok Nagani, Hari, Asigma Tawong Asima Bang the soup, Pona Bazar Amadi, Tangal Bazar, Tokre, Makatana, transformer, power cable Amadi, feeder pillar, Mayada, Amod Akai, Langsilak Labadi, Faraga, and Gimatung in a Cherak Pidakosuyai, Hari. People for Animal Tobalda, Tongan Tongan Basadan Basina Soalaba, Kunu Karang Ama Amadi, Eastern Grass Maku, Mari Kusinara Lehari, Kunu Karang Aduna, Porompa, Tawan Tabalekai the Leba, Di Nilamani Kobamu, Amana Sinarapani, Aduga, Eastern Grass Makusing Aduna, Kongjom, Langatel the Leba, Jahitara, Rongi, Lenga, Ogadabanupamacha, Ahum, SS Ranjan, P. Rames, Amadi, P. Tondona, Mate. Tondonba Maitena Sinarapani Hari, Amarom the organization Asinangarang Kongjongi Langtabal Velesta, Sadanba Ani, Yamna Tangwa, Uchek, Ahingba Ani, Amadi, Asiba Amaga Konana Fagapangam Krehari, Farabamiu Ani Adudi, Sora Awang Lekaidegi, MD Azar Khan, Jahi Kuntraganipan, Apopa MD, Muhammad Amasung Narul Haq, Jahi Kunitoi, Apopa, Bella Dali Khani. Makoidegi Lang the Yarambo Uchemari Amadi, Maruti Venama Pagalaba Matung Kakching Police Station the Sinakre, Makatana Sizium Tawalgi Kota Forestki officials in a Putokre Hari, Adumapu Kari Karamba, Rai Takrabagi Habadudi Kambangamdri Hari, Jadagasida Uchekaya. Organization Asina Yoktuna Tambada Sel Tumgi, Awabake Sumayunari Hari, Nakalamaronda, Kamjongda, Achoba, Langja Ama, Halam Bagi Matanda, Forest Department, Sadan Basingi Matata Kari Action Local Krabagi, Haiba Wafam, Hanglapagaluina, Chapsava, and Gichera Pibu Hari. Kumantem Prakasa Iba Ichebino Kova, Warimazagi Mangasi Sagoga Maino Lerek Taleba, Aibagi Yumda Fomkre, Lerek Fomugi Toramaduda, Professor N. Kagendra Amadi, E. Sonamani Susaruyaki, Luinana Tongan Tongamba, Aiba, Aibika Sutaramada Yauki, Aiba Ibum Jana, Lariki Masak Laduna, Larik Asida Puna Warimaja Taramatoi Yauri, Masida Manipurgi Matam Amagi, Janavi, Nat Amadi, Saktam Kaya, Mangsing Laliba Sing Asi, Mami Samsil Liba Asi, Larik Asida. Mayek Sena Uli Fundoki, Aiba Masana Larik Asiga Mari Lane of Wafam Fundoki. Ate, Hajiti Wari Masa Kavita, Cham Hen Pomanari, Adubayadu, a Kang Deka, Jam Sahula, I guess the end of Hajima your money, Adubu, I guess Mayam Nongton, Yambiraga, Paraga, Kariguman, I tell you direct, I want to have you a day, I cannot talk any prize vision. Jiribam da Assam Rifles the Tabak Toba Mio Amana Jiribam Gamrang Hatagi Lorembam Bungton Jay Kuntraga Manga Apopa Lekidaba Horse Singabu Marano Midang Fizam Setpa Mio Manga Laga Father no Pukibedagi Quesound or Jiribam ki Prasasina Todosi the Generiba Maibam Prem Kumargi Lakipur the Lebe Yum Dalandaduna Amanga Taton get Taure Jiribam Dagi Fongba Pauda Prem Kumar Hadibamio Asina Bungton Bungarang Fakrabamatung Tadorok Tabadagi Ngasi Quesound or Prasasina Kunitusiba Assam Rifles ki came to Chatuna Hangluba Matamda, Mifa Mipungi Paulate, Luinana Prem Kumar Hadibamio Esi, Dimapura transfer to Kre Habawa from Fondoropatagi Todosi Tokibani, Tadora Lava Bungtona, Mahapu, UNLF Yawi Haba Mara Season Bagaloinana, Kanakana Kambagi Haiduna Kenki Hari, Makatana, and Mara Asigumba Tonkaya Asitatana, Torokpana Maram Oiraga, Santi, Oina Lady Jiribam, the Irang Hona Babartan Tobigano, Luinana, Maram Chadra, Mifa Mipun Tobigano, Hanasu, all Jiribam Meda Paibi, Jiri. Imam Meda Paibi Lu Amasung Wasaki Ruchung Basing Sufundoroli Cheragasida Tawa Police Commando Amsungta Mangasuba Assam Rifles ki Kanguna December Kunipanda Wangjing Bazara Tibohumagi Tabak Chatabada Pripaki Mio Emma Fari Hari Farbamio Adidi Mayingbam Menan Elis Golai Jahi Kumapan Apopa Brazababu Wabagai May Lekai Dagini Mangwandagi Kapayariba Maru Ani Yauraba 9mm gi pistol ama Fagat Pangamde Hari Masigi ba inga sagi pau pizari ICAR lamfe patagi fangba pau matung ina ngasigi khwaidagi saba degree Celsius kulumdoi dasmik ani khwaidagi ingba degree Celsius ani dasmik mari nungshita yawi ising managi chang ayukta chada marfudrani thoi nungthildana chada nifuma thoi nungjugi chang millimeter sunyani
Luis Lukudamaru Pamukana Pizari. Contrani Suba Maira by beginning meeting Sing Torom Pangtona Cray. Aine Yadabamo, the season river ultrasound machine, Kinduna lying busing action localagani, Amadi, Manipuri Tanguleta, the Bafibo Masida Irom Janusar Milana, Kamtena Nunanga, Fundoroli. Masih Dec ISTV Manipuri Pau Matas Sinjari, Ming W.Maheshwor Mukana, Krumjari.